Laithau Kuki Khulda Thawaina Pontha Pikraba, Atoba Taraga Humdoigi Mapam the Piroinaba Paudam, Taraga Matoi Suba. Inkhol Laizada Banina, Isagi Ningsing Furama Saning Labasu, Saba Pangloi Dore, Imung. Tha Asigi Marida, Tiangnopal District Laithau Kuki Khulda. Kuki militants in the Tamtiba Mong the Hatokraba Mitay Macha Taraga Humdoigi, Imungi Mioisinga Matang Matang Unarakpagi Manungda. Taudok Asida Lake Hidra Taraga Humdoigi Manungda, Ningtozam Tomba Maitay Day, Masagi Mayum Inkol Lairam Dre. Maramasina apokpi mamana machagi na magningsing furama saning labaso saba pangloi daure haina mamitagi mapita na phongdorokle me ahumdagi tamthirabalan hauraktingai gi mangoi nana patata sinba yadaba chingkhonggi mafam amada leirakhibane adubu tamthirabalan asi thorakpadagi mafam adu su thadokuna seluraba matung haujigna mapuroibagi manau nupagi labukta dambur khara khanduna khajilaga leiramkhe makhoina sangjafam lauragliba mafam asi saiton salan konjel part 2 gi manungsan bane Apokpagi ming lai khidraba ningthojam siam kawi aduga apokpigi mingna ningthojam ongbe sangbana bi kawe masagi chapsaba yumpham amada fauba laiba phangjakidaba tomba masagi chahi 16 sukhre masil manau nupa ani nupi amagi manungda mahakna iton ton bane pokmina ba mayamba ningthojam gobin na hai manau nupa ase piklingai dagi hauna thauna leiba maringjel khaba masung akiba yaudana haurakhe Class 1 dagi 8 fauba salan konjil da leiba chingtam sana junior high school da tamlakhe adubu isagi yuming khol fauba leijaba phangdabagi mathakta imung manungi leita laina na henjelakpadagi makhata na lairik tamthaba phangkhidre lairik tambagi mahutta mayambagi matung induna afang ba thabak suba haurakhe apokpa mapana kumja lising ani taraga mapan da leikhidabadagi mayambaga chatminaduna thabak suraga imung purakhe makhoigi oiba inkhol ama leijaduna yum amatang sanabagi wakhalda bulldozer thauki amasung welding gi workshop ta yauduna sel talam khe adubu kanglup masel gi irang haurakpadagi lanjena bada makhoi su yaukhe ahal wairaba sing amasung nupi angang sing saphagada ba maphamda thaidokraga nupa singna khul ngaktuna lehaukhe thabak ingkhang supham nompham su leiraktraba tomba khul ngakpa yauduna kuki militant singa thengnana ba training sing da saruk yakhe mahang leirakhiba salan konjel khakta natana torbung napat tangjeng na chingbada fauba chatuna khul ngakpa da saruk yakhe Yumdagi khulngak pachali bani haiduna thoki badagi adumak hanjilakidre adum oinamak marak telefon tawraktuna imungi miyoisinga wari sanaba yaukhe adubu aroiboina mamang thagi kun marida mamaga telefon da wari sanabada mahakpu yumda halakna ba mama na haikhe irang su khara nemtharaklabanina yumda halaklo hairubada mahakna hai lana si hobada ngaire ai nong masoidana halakane ima nungai na layu hairakhe adubu mahakti thawa yaudra bhaksang oina halakhre hairakhe Arapa mafam amada satkani haibagi wafam karimata phongdoklamkhide aroiboina November 13 da machagi khonjel takraba matung tha asigi marida mitai macha taraga humdoi kuki singna hale haibagi pau takhe adubu laikhidraba sing adugi manungda masanupa yauram gani haiba thajakhide adumoina makmathangi numit tha asigi mangagi nungthilda mamana ba mana Facebook ta laikhidraba Miyoi taraga humdoigi photo thagalakpada mahak manba yawi haina rakpadagi singnaduna Zenems ki mirel sangda chatuna yenglubada masa aton bagi thawa yaudra baksang yauram khibani haire laikhidrabagi imungi miyoi singna Manipur laingakta phongdorokhibade lana sikhara thuna loisina bahona biyo aduga masagi yuming khol phawba leijakhidaba machanupagi angamba mateng pangbiyo haiduna mamita mapita na teng tharakhe